ꯗꯤꯁꯦꯕꯜ ꯇꯧꯈꯤꯕ ꯑꯦꯀꯥꯎꯟꯗꯣ ꯑꯁ ꯃꯩꯈꯨ ꯊꯣꯛꯏꯁꯨ ꯏꯪꯕꯒꯤ ꯗꯤꯁꯦꯕꯜ ꯇꯧꯈꯤꯕ ꯑꯦꯀꯥꯎꯟꯗꯣ ꯀꯃꯥꯏꯅ ꯑꯄꯤꯜ ꯇꯧꯗꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯣꯏ ꯕ꯭ꯔꯣ ꯌꯦꯡꯕꯤꯔꯣ ꯑꯁ ꯁꯝꯁꯤꯗꯤ ꯊꯤꯔꯦ ꯑꯗꯣ ꯑꯩꯁꯤ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣꯀꯣ ꯑꯥꯏ ꯀꯥꯔꯠ ꯑꯃꯗꯤ ꯆꯪꯉꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯐꯦꯁꯕꯨꯛꯅꯤꯗꯅ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯆꯪꯉꯤꯗꯅꯀꯣ ꯑꯗ ꯁꯤꯗꯩꯁꯤꯗ ꯒꯨꯒꯜ ꯇꯧꯔꯁꯦꯕ ꯐꯦꯁꯕꯨꯛ ꯀꯣ ꯑꯦꯀꯥꯎꯟꯠ ꯗꯤꯁꯦꯕꯜ ꯑꯅꯀꯣ ꯁꯤ ꯒꯨꯒꯜ ꯁꯤ ꯇꯧꯔꯁꯦ ꯁꯥꯔꯆ ꯇꯧꯔꯁꯦ ꯑꯗ ꯑꯍꯥꯟꯕꯗ ꯊꯣꯛꯂꯛꯄꯁꯦ ꯋꯤꯀꯤ ꯍꯥꯎꯒꯤ ꯊꯣꯛꯂꯛꯑꯦꯅ ꯋꯤꯀꯤ ꯍꯥꯎꯒꯤꯁꯦ ꯆꯪꯉꯨꯔꯅꯣꯕ ꯁꯤ ꯋꯤꯀꯤ ꯍꯥꯎꯒꯤꯅꯦꯕ ꯁꯤ ꯂꯩꯁꯦ ꯑꯗ ꯆꯪꯗꯣꯏꯁꯦ ꯁꯤꯒꯤꯁꯦ ꯆꯪꯉꯣꯕ ꯐꯦꯁꯕꯨꯛꯀꯤ ꯇꯧꯔꯤꯁꯦ ꯃꯥꯏ ꯄꯥꯔꯁꯣꯅꯦꯜ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯏꯁ ꯗꯤꯁꯦꯕꯜ ꯍꯥꯏꯁꯦ ꯐꯦꯁꯕꯨꯛ ꯍꯦꯜꯞ ꯁꯦꯟꯇꯔ ꯍꯥꯏꯁꯦ ꯐꯦꯁꯕꯨꯛ ꯃꯁꯥꯒꯤꯅ ꯏꯖꯩꯅꯦꯕ ꯁꯤꯗ ꯅꯝꯁꯤꯜꯂꯣ ꯑꯗꯨꯒ ꯅꯝꯁꯤꯜꯂꯀꯥꯟꯗꯅꯦ ꯁꯤ ꯗꯤꯁꯦꯕꯜ ꯇꯧꯔꯀꯥꯟꯗꯅꯤꯀꯣ ꯃꯦꯁꯦꯖ ꯂꯥꯛꯑꯀꯥꯟꯗ ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯒ ꯁꯤꯒꯤ ꯆꯪꯉꯣꯕ ꯁꯤꯗ ꯏꯐ ꯌꯨ ꯊꯤꯡ ꯌꯣꯔ ꯑꯦꯀꯥꯎꯟ ꯋꯥꯁ ꯗꯤꯁꯦꯕꯜ ꯕꯥꯏ ꯃꯤꯁꯇꯦꯛ ꯀꯣ ꯄ꯭ꯂꯤꯁ ꯌꯨꯁ ꯗꯤꯁ ꯐꯣꯔꯝ ꯇꯨ ꯔꯤꯀ꯭ꯋꯦꯁ ꯑꯦ ꯔꯤꯚ꯭ꯌꯨ ꯇꯧꯅꯕ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅꯅꯦ ꯐꯦꯁꯕꯨꯛꯅ keep in mind that in some cases we may not issue a warning before disabling warning ꯂꯥꯛꯇꯕꯤꯗ ꯑꯗꯨꯝ disable ꯇꯧꯈꯤꯕꯩꯗꯤꯀꯣ warning we cannot restore accounts that were disabled for severe violations of the Facebook ꯑꯗꯣ restore ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯝꯅ violate ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯅꯪꯅ ꯑꯗꯣ ꯁꯤ ꯌꯦꯡꯉꯁꯤ ꯑꯗꯨꯁꯨ ꯌꯦꯡꯉꯁꯦꯕ ꯁꯤꯗ use this form to request a review ꯁꯤꯗ ꯅꯝꯃꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯁꯤ ꯂꯣꯒꯏꯟ ꯇꯧꯔ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕ this form is for people who can't log in to their account but it look like you are login ꯍꯥꯏꯗꯤꯀꯣ ꯑꯩꯗꯤ ꯂꯣꯒꯏꯟ ꯇꯧꯔ ꯂꯩ ꯍꯥꯏꯔꯦꯕ ꯑꯗꯨꯅꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯁꯦ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯑꯁꯦꯕ ꯁꯤꯗꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯂꯣꯛ ꯑꯥꯎꯠ ꯇꯧꯒꯗꯧꯅꯦꯕ ꯅꯪꯅ ꯑꯦꯀꯥꯎꯟꯗ ꯆꯪ ꯇꯥꯔꯗꯤꯀꯣ ꯇꯣ ꯑꯗꯨꯀꯥꯟꯗ ꯁꯤ ꯐꯣꯔꯝꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯧꯅꯦ if you believe your account was by mistake please so we can investigate only submit this form if your account has been disabled for violating Facebook ꯐꯦꯁꯕꯨꯛꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ if you can't access your account for different reasons please return ꯑꯗꯣ ꯇꯣ ꯁꯤ ꯑꯃꯗꯤ ꯆꯪꯒꯅꯤ ꯅꯪꯅ ꯑꯦꯀꯥꯎꯟꯇꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯀꯣ ꯅꯪꯅ ꯑꯦꯀꯥꯎꯟꯇꯨꯗ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯑꯗꯣ ꯅꯪꯅ ꯑꯦꯀꯥꯎꯟꯇꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯣꯕꯥꯏꯜ ꯑꯦꯗ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯁꯤ ꯀꯩꯅꯣ ꯑꯃꯗꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯆꯪꯒꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯂꯥꯛꯑꯦ ꯅꯪ ꯀꯃꯥꯏꯅ ꯑꯦꯀꯥꯎꯟꯇꯨꯗ ꯀꯩ ꯁꯤꯖꯤꯟꯅꯈꯤꯒꯦ ꯁꯤ ꯌꯦꯡꯒꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯁꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯐꯥꯏꯟ ꯌꯣꯔ ꯑꯦꯀꯥꯎꯟ ꯀꯩꯅꯣꯁꯤꯗ ꯇꯧꯔꯣꯕ ꯂꯣꯒꯏꯟ ꯇꯨ ꯑꯅꯥꯗꯔ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯅꯪꯅ ꯐꯦꯁꯕꯨꯛ ꯆꯪꯉꯨꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯐꯣꯔꯒꯣꯇꯟ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯅꯤꯡ ꯍꯜꯂꯛꯑꯒꯦ ꯁꯤꯗ ꯐꯥꯏꯟ ꯌꯣꯔ ꯑꯦꯀꯥꯎꯟ ꯑꯅ ꯆꯪꯉꯤꯁꯦ ꯁꯤꯗ ꯆꯪꯉꯣꯕ ꯅꯪ ꯀꯔꯤ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗꯒꯦ ꯈꯪꯉꯗꯤ ꯅꯪ ꯆꯥꯎꯔꯥꯛꯄ ꯅꯪ ꯅꯝꯕꯔ ꯑꯃ ꯅꯤꯡꯁꯤꯡꯕ ꯑꯃ ꯂꯩꯔꯗꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯣꯕ ꯁꯥꯔꯆ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯃꯤꯡꯅ ꯁꯥꯔꯆ ꯇꯧꯒꯦꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯀꯔꯤ ꯑꯦꯀꯥꯎꯟ ꯁꯤꯖꯤꯟꯅꯗꯒꯦ ꯈꯪꯗ꯭ꯔꯒꯗꯤ ꯁꯤꯅꯤꯗ ꯁꯥꯔꯆ ꯕꯥꯏ ꯌꯣꯔ ꯅꯦꯝ ꯏꯟꯁꯇꯤꯠ ꯂꯩꯖꯦ ꯄ꯭ꯂꯤꯁ ꯑꯦꯟꯇꯔ ꯌꯣꯔ ꯐꯨꯜ ꯅꯦꯝ ꯇꯨ ꯁꯥꯔꯆ ꯌꯣꯔ ꯑꯦꯀꯥꯎꯟ ꯑꯗꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯧꯖꯤꯛ ꯀꯩ ꯁꯥꯔꯆ ꯇꯧꯒꯦꯁꯤ ꯌꯦꯡꯉꯒ ꯗꯦꯕꯔꯥꯖ ꯁꯤꯡ ꯍꯥꯞꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯅꯪ ꯑꯦꯀꯥꯎꯟ ꯊꯤꯒꯦꯗꯤ ꯁꯤꯅꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯤꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯤ ꯂꯩꯔꯦ ꯗꯦꯕꯔꯥꯖ ꯁꯤꯡ ꯃꯌꯥꯡꯂꯥꯡꯕꯝ ꯀꯧꯕ ꯑꯃꯁꯨ ꯊꯥꯏꯅ ꯂꯩꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯌꯦꯡꯒꯦ ꯗꯤꯁ ꯏꯁ ꯃꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯣꯕ ꯗꯤꯁ ꯏꯁ ꯃꯤꯅ ꯈꯜꯂꯣꯕ ꯅꯪꯒꯤꯗꯣ ꯑꯗꯣ ꯁꯤꯗꯤ ꯁꯤ ꯂꯩꯔꯦ ꯄꯥꯁꯋꯥꯔꯗ ꯀꯣ ꯑꯗꯣ ꯅꯪꯒꯤꯗꯤ ꯗꯤꯁꯦꯕꯜ ꯇꯧꯔꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯅꯝꯕꯔ ꯀꯩ ꯍꯥꯞꯈꯤꯒꯦꯗꯣ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯑꯩꯁꯦ ꯀꯣꯏꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯁꯦ ꯁꯤ ꯐꯔꯦꯅ ꯑꯗꯣ ꯁꯤ ꯅꯪ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯑꯃ ꯍꯥꯞꯇ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯅꯪ ꯃꯃꯤꯡ ꯍꯥꯞꯆꯜꯂꯣꯀꯣ ꯅꯪ ꯑꯦꯀꯥꯎꯟꯗ ꯅꯪꯅ ꯑꯦꯀꯥꯎꯟꯗ ꯀꯔꯤ ꯂꯩꯈꯤꯒꯦꯗꯣ ꯑꯗꯨꯁꯨ ꯍꯥꯞꯇꯕꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯒ ꯁꯦꯞ ꯑꯦꯁ ꯖꯦ ꯄꯤ ꯁꯤ ꯏꯐ ꯄꯣꯁꯤꯕꯜ ꯑꯗꯨꯒ ꯅꯪ ꯑꯥꯏ ꯗꯤ ꯑꯃꯗꯤ ꯍꯥꯞꯇ ꯌꯥꯔꯣꯏꯕ ꯑꯙꯥꯔ ꯑꯣꯏꯒꯦꯔꯥ ꯄꯥꯟ ꯀꯥꯔꯗ ꯑꯃꯗꯤꯀꯣ ꯆꯨꯁ ꯐꯥꯏꯜ ꯑꯃ ꯑꯗꯣ ꯅꯪꯅ ꯐꯣꯇꯣ ꯑꯣꯏꯅ ꯅꯝꯃꯒ ꯊꯝꯃꯣꯕ ꯅꯪ ꯑꯙꯥꯔ ꯄꯥꯟ ꯀꯥꯔꯗ ꯑꯦꯅꯤ ꯑꯥꯏ ꯗꯤ ꯑꯃ ꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯤ ꯌꯥꯗꯕꯅꯦ ꯑꯙꯥꯔꯒꯨꯝꯕ ꯄꯥꯟ ꯀꯥꯔꯗꯒꯨꯝꯕ ꯂꯥꯏꯁꯦꯟꯁꯀꯨꯝꯕ ꯌꯥꯅꯤ ꯚꯣꯇꯔ ꯑꯥꯏ ꯗꯤꯁꯨ ꯌꯥꯅꯤ We may encrypt and store your ID for up to 1 year to improve our automated systems for detecting fake IDs. ꯅꯪꯅ fake ID ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯔꯣꯏ ꯀꯩꯅꯣ ꯃꯣꯏꯅ ꯐꯦꯁꯕꯨꯛꯅꯅꯦ We may ꯍꯥꯏꯗꯤ ꯃꯣꯏꯅ encrypt ꯇꯧꯔ ꯊꯝꯅꯦꯕ store ꯇꯧꯔ ꯊꯝꯅꯦꯕ ꯅꯪꯒꯤꯗꯣ Your ID will be stored securely and will not be visible to anyone on ꯀꯅꯥꯝꯇꯗꯤ ꯎꯔꯣꯏꯕ ꯅꯪ IDꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ secure ꯑꯣꯏꯅ ꯊꯝꯒꯅꯤ If you don't want Facebook to use to improve your automated you can adjust your identity confirmation setting or ꯁꯤꯗꯤ ꯋꯥꯊꯤꯅꯤ if this you deleted with of submission when you turn this ꯑꯗꯨ ꯁꯤ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗꯅꯦ ꯏꯃꯦꯜ ꯍꯥꯞꯆꯤꯜꯂꯅꯤ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕ ꯏꯃꯦꯜ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨꯗ ꯅꯃꯤꯡ ꯍꯥꯞꯆꯤꯜꯂꯅꯤꯀꯣ ꯃꯤꯡꯗꯤ ꯍꯥꯞꯇ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯒ ꯑꯥꯏ ꯗꯤ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤ ꯁꯦꯟ ꯑꯁꯤꯗ ꯇꯧꯒꯗꯧꯅꯦ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯁꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯄꯣꯠ ꯆꯩ ꯀꯩꯝ ꯍꯥꯞꯇꯦꯗꯅ ꯑꯗꯣ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗꯅꯦ ꯃꯣꯏꯅ ꯑꯄꯤꯜ ꯇꯧꯔꯛꯀꯗꯧꯅꯦꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯀꯥꯎꯟꯁꯨ ꯍꯦꯛꯇ ꯄꯪꯇꯧꯗ ꯗꯤꯁꯦꯕꯜ ꯇꯧꯗꯕꯅꯤꯀꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯗꯤꯁꯦꯕꯜ ꯇꯧꯈꯤꯕ ꯍꯥꯏꯁꯦ
ꯅꯪꯅ ꯃꯤꯡ ꯁꯣꯏꯅ ꯍꯥꯞꯄ ꯑꯃ ꯀꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯤꯡ ꯁꯣꯏꯅ ꯁꯨꯝ ꯍꯥꯞꯄꯒ ꯀꯩꯁꯨ ꯀꯩꯝꯇ ꯗꯤꯁꯦꯕꯜ ꯇꯧꯔꯣꯏꯕ ꯑꯗꯨꯒꯤ ꯅꯪꯅ ꯃꯤꯡ ꯁꯣꯏꯅ ꯍꯥꯞꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯧꯖꯤꯛ ꯇꯣꯝꯕ ꯆꯥꯎꯕꯤꯅ ꯑꯩ ꯗꯦꯕꯔꯥꯖ ꯃꯌꯥꯡꯂꯝꯕꯝꯗꯣ ꯑꯣꯏꯗꯕꯤꯗ ꯇꯣꯝꯕ ꯆꯥꯎꯕꯤꯅ ꯍꯥꯞꯆꯤꯜꯂꯒ ꯇꯣꯝꯕ ꯆꯥꯎꯕꯤ ꯊꯤꯕꯣꯠ ꯐꯥꯏꯅ ꯍꯥꯞꯆꯤꯟꯈꯤꯕ ꯃꯤꯡꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯣ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯑꯦꯛꯇꯤꯞ ꯑꯣꯏꯔꯕ ꯀꯃꯦꯟꯒ ꯌꯥꯝ ꯇꯧꯔꯕ ꯔꯤꯄ꯭ꯂꯥꯏꯒ ꯌꯥꯝ ꯏꯔꯕ ꯐꯣꯇꯣꯒ ꯌꯥꯝ ꯊꯥꯒꯠꯂꯕ ꯌꯥꯝꯅ ꯑꯦꯛꯇꯤꯞ ꯑꯣꯏ ꯇꯥꯗꯦꯅ ꯃꯦꯁꯦꯁꯀ ꯌꯥꯝ ꯇꯥꯗꯦꯅ ꯐꯦꯁꯕꯨꯛꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯗꯤꯇꯦꯛ ꯇꯧꯔꯛꯑꯅꯦꯕ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯦ ꯌꯦꯡꯕ ꯍꯧꯔꯛꯑꯅꯤ ꯃꯥꯏꯁꯦ ꯁꯤ ꯃꯤꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕꯅꯦ ꯇꯧꯔꯗꯤ ꯑꯦꯀꯥꯎꯟꯁꯦ ꯋꯥꯔꯅꯤꯡꯒ ꯂꯥꯛꯇꯕꯤꯗ ꯗꯤꯁꯦꯕꯜ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯂꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯦꯛꯇꯤꯞ ꯑꯣꯏꯕꯩꯅꯦꯕ ꯑꯗꯨꯒ ꯑꯦꯀꯥꯎꯟꯁꯨ ꯑꯅꯤ ꯂꯩꯕ ꯌꯥꯗꯕꯅꯤꯀꯣ ꯑꯅꯤ ꯂꯩꯕ ꯌꯥꯗꯦꯗꯅ ꯑꯅꯤꯃꯛ ꯌꯥꯝ ꯑꯦꯛꯇꯤꯞ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯑꯃ ꯀꯛꯊꯠꯈꯤꯅꯤ ꯀꯩꯅꯣ ꯄꯦꯖꯇꯤ ꯅꯪ ꯃꯌꯥꯝ ꯂꯩꯒꯦ ꯌꯥꯏꯕ ꯑꯦꯀꯥꯎꯟꯗꯤ ꯅꯪ ꯆꯞ ꯃꯥꯟꯅꯕ ꯃꯤꯡ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯗꯤꯁꯦꯕꯜ ꯇꯧꯔꯛꯀꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯣ ꯑꯩ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟ ꯑꯅꯤ ꯂꯩꯕ ꯌꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩ ꯑꯦꯀꯥꯎꯟ ꯑꯃꯗ ꯀꯩꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯗꯦꯕ ꯑꯦꯛꯇꯤꯞ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯅꯤ ꯂꯩꯕ ꯌꯥꯗꯦꯕ ꯂꯩꯕ ꯌꯥꯗꯦꯁꯦ ꯀꯩꯅꯣꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯒ ꯃꯣꯏꯗꯁꯨ ꯑꯔꯦꯝꯕꯗ ꯔꯤꯁꯣꯔꯁ ꯃꯥꯡꯉꯤꯗꯅ ꯅꯪꯅ ꯚꯤꯗꯤꯑꯣꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯑꯃ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯅꯪ ꯗꯥꯇꯥ ꯀꯌꯥ ꯖꯤꯕꯤ ꯀꯌꯥ ꯀꯜꯂ ꯂꯩꯅꯤ ꯌꯦꯡꯉꯣ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯀꯥꯟꯗꯦꯗꯅ ꯅꯪꯅ ꯐꯦꯁꯕꯨꯛ ꯁꯨꯝ ꯄꯥꯏ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯅꯉꯣꯟꯗ ꯃꯣꯏꯗ ꯔꯤꯁꯣꯔꯁꯁꯨ ꯃꯥꯡꯉꯤꯗꯅ ꯔꯤꯁꯣꯔꯁ ꯃꯥꯡꯕꯗꯤ ꯗꯇꯥ ꯁꯦꯟꯇꯔꯗ ꯅꯪꯅ ꯊꯥꯒꯠꯂꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯗꯤ ꯗꯇꯥ ꯀꯜꯂ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤꯅꯅꯦ ꯑꯃꯈꯛꯇꯪꯅ ꯑꯗꯨꯝ ꯗꯔꯀꯥꯔꯅꯦ ꯑꯩꯅ ꯑꯅꯤ ꯁꯦꯝꯃꯤꯗꯨ ꯀꯩꯅꯣꯅꯤꯗ ꯑꯩ ꯄꯦꯖ ꯍꯥꯡꯕꯅꯤꯅꯅꯦ ꯑꯦꯀꯥꯎꯟ ꯑꯃꯁꯦ ꯖꯁ ꯕꯦꯛꯀꯞ ꯑꯣꯏꯅ ꯑꯃ ꯊꯝꯕꯅꯦꯕ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯦꯖꯀꯨꯝꯕ ꯍꯌꯦꯡ ꯇꯧꯈ꯭ꯔꯁꯨꯅꯀꯣ ꯀꯅꯥꯅꯣꯝꯅ ꯕꯦꯛꯀꯞꯅꯤꯗꯅ ꯑꯩꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕꯅꯦꯕ ꯑꯗꯨꯒꯤ ꯊꯝꯕꯅꯦꯕ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯕꯕꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯇꯧꯔꯒꯁꯨ ꯑꯩꯗꯤ ꯂꯥꯛꯀꯅꯤꯗꯅ ꯑꯩꯒꯤ ꯁꯤꯝꯁꯦ ꯃꯣꯏꯗ ꯂꯩ ꯇꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯑꯩ ꯐꯣꯟꯁꯦ ꯃꯣꯏꯗ ꯂꯩ ꯇꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯐꯣꯟꯗꯣ ꯂꯩꯒꯦ ꯍꯥꯏꯁꯨ ꯑꯩꯒꯤ ꯄꯥꯁꯀꯣꯠ ꯑꯃꯨꯛ ꯆꯪꯗ ꯌꯥꯔꯣꯏ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯈꯪꯗ ꯌꯥꯔꯣꯏꯗꯅ ꯍꯣꯏ ꯌꯥꯒꯦꯕꯨꯗꯤ ꯌꯥꯏ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯣꯏ ꯂꯩ ꯑꯗꯨꯑꯣꯏꯁꯨ ꯈꯔ ꯂꯝꯕꯤꯗꯨ ꯌꯥꯝ ꯁꯥꯡꯍꯟꯕꯅꯦ ꯑꯗꯨꯅꯅꯦ ꯐꯣꯟꯁꯨ ꯑꯦꯟꯀ꯭ꯔꯤꯞ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯗꯩꯁꯤꯗꯅꯦ ꯁꯤꯁꯦ ꯆꯪꯒꯗꯧꯅꯦꯕ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯀꯣ ꯁꯤ ꯍꯥꯏꯁꯦ ꯁꯤ ꯆꯪꯉꯒ ꯁꯤ ꯃꯈꯥꯒꯤꯗ ꯑꯩ ꯍꯟꯖꯤꯟꯅ ꯍꯥꯏꯖꯕꯨꯗꯤ ꯁꯨꯝ ꯈꯪꯅꯕꯅꯤꯗꯅ ꯍꯥꯏꯁꯦ ꯑꯗ ꯆꯪꯉꯒ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥ ꯑꯗꯨꯒ ꯅꯪ ꯑꯦꯀꯥꯎꯟ ꯊꯤꯒꯦ ꯑꯗꯨꯁꯨ ꯀꯩ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯈꯤꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤ ꯐꯣꯔꯒꯣꯇꯟ ꯄꯥꯁꯋꯥꯔꯗꯅꯁꯨ ꯇꯧ ꯌꯥꯏꯅꯀꯣ ꯅꯣ ꯂꯣꯡꯒꯔ ꯍꯦꯞ ꯑꯦꯛꯁꯦꯁ ꯇꯨ ꯗꯤꯁ ꯍꯥꯏꯔꯁꯨ ꯌꯥꯏꯑꯕ ꯅꯪ ꯏꯃꯦꯜ ꯀꯩꯀꯥꯗ ꯂꯩꯇ꯭ꯔꯒꯁꯨꯀꯣ I cannot access my email account ꯑꯗꯨꯗ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯏꯃꯦꯜ ꯀꯩꯀꯥ ꯈꯪꯗꯕꯩꯅꯦ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉ ꯈꯪꯉꯛꯀꯅꯤ ꯁꯤꯗꯤ ꯁꯨꯝ ꯑꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟꯁ